Kanglai Palthang Miyeng Tabiribasingbu Taramna Okchari Ngasigi Ayukta Phongkhiba Pausetsingda Yumpham Oiba Maruoiba Pau khara update tawjari Ahanbada Churachandpurda curfew manunga security na flag march chatuna akanba ngak senbagi thorang lokhatkre Churachandpur district ta makha tana pamdaba hingsa gi thogdoksing thoktanaba district administration gi maikaidagi additional district magistrate Thangboi Gangtena Bharatiya Naya Sahitya BNSS ki subsection Samaga Humpu Humdoi gi makhada curfew thamlakhiba adu ngasi ayuk pung 3 tagi nungtil pung 4 makhai phawba komthokre curfew komthoklingai manungda Churachandpurda pamdaba thogdoksing thokkiba laitri dukan sing thong hangnakibaga loinana kaithel kanaki miyamnasu mahausagum thongna raktuna nongmada changdaba yadraba polam chairam sing lainaki security force ki maikaidagi su flag march chatuna akanba section thorang sing lokhatki hairi Nongmei student union na kokhiba matam kaktaba total shutdown gi makha phongjang adu hojik phawbagi oinadi handokpa laitri total shutdown amadi curfew manung oirabasu CBSC na loba exam singdi adumak pangthokani hairi amaromda district administration gi maikaidagi ngasi ayuk pung 3 tagi nungthil pung 4 makhai phawba curfew komthokiba adu district asigi Kangbai Chamulan amadi Sangai Court subdivision gi saruk singdadi curfew komthokiba leite hairi Makha tarakpa update amada voter ID da Adhar card link Touduna Yamna Kupna verification Taunaba Hannagi CM Biren na taksilagli kumja lisingani taramapal da phongkiba Manipur gi electoral verification program gi matung inna sasinaba voter lising humputaret chanipal nifumari lokthokkiba asidagi voter ID da Adhar card link Touduna Yamna Kupna verification Taunaba Hannagi chief minister amu hanna chief minister oirakani haina thajanariba Nongthombam Biren na taksilagli panba yabadi Manipur gi district ama khagtadagi sasinaba voter lising kunmari chatruk kunsa taruk thengnakiba asina takpadi electoral roll da chauna asoiba leire haiba utlabani Hannagi chief minister N Biren na election commission gi electoral photo identity card ka Adhar card ka link taunabagi khongthang asi taramna oi masidagi asengba asumba semdokba ngamduna sasinaba amadi oidaba kayadagi ngakthokpa ngamlagani adum oinamak Adhar pairiba sing asisu sasinaba yauribra haibadu ningthina kupna tidokpa amadi changani haukiba matam khara asida Adhar card asi ain kaina voter list da ming hapsinnaba honaba thengnakre electoral integrity ngaknabagi damak Adhar card amadi voter card link tawhanba asi yamna mathau tai hairi Makhatarpa update ta Manipur oral cancer nabagi chang hengalagli chayol amada homlak oral cancer gi operation tawbagi phibam na lakle haina RIMS ki professor and Sanjimna Phongdoroli Manipur oral cancer nabagi chang hengalagli chayol amagi manunga homlak tagi tadana oral cancer ga mari lainana operation tawbagi phibam na lakle miyamna hidak managi pothok sijinaba lepiu haina RIMS ki medical superintendent professor and Sanjimna Phongdoragre Indian Dental Association Manipur state branch amadi Dental College RIMS anina sinduna pangthokpa World Oral Health Day ga mari lainana mahangno wapam masi phongdokhibani mathang thagi April kul phawa thawbum ama chopna chathagadaba World Oral Health Day hodokpagi thoranga mari lainana RIMS ki Jubilee Hall dagi cycle rally ama lamthaki A Happy Mouth is a Happy Health haiba wakal londa pangthokpa thoram amaga mari lainana saruk yakiba RIMS ki medical superintendent professor Sanjibna makhatana hai Manipur yauna awang nongpok lamdamda hidak mana sijinabagi chang asuki matik wangli lengangna kangon kaina kayat kaya yatuna athingba thamlabasu hidak mana sijinabagi chang adumak wangli masi afaba khudam amadi nate matam chana treatment tahoba checkup chang naina chatpa amadi oral health ki matang da piba awareness sing saruk yabinaba apil tawrakli Makatarakpa atopa yamna maruoiba update amada singnarakliba sing asi maithiba pige hairabadi aikoi amata oibagi wakalon changi haina RK Meghena Phongdorakli athoba Naurem Rajkumar Maitei athoba Ningombam Ibomcha Maitei amadi athoba Haubam Ibomcha Maitei gi nengsing khubam maikhum hangdoktuna miyamna hailei katuna ikai khumnaba utkre Manipur ima lebak asibu machet kaya thongna thugainaba temsinnarakpa asi handaki thong asina khwaidigi achoba temsingnaba amani haina UNLF ki Hannagi chairman RK Chanayaimana phongdorakre wafam asi lisingani kulumdoi gi July anida Kumbi SC ki manungchana leiriba Boyangbi Gram Panchayat ki khojuman tabi singthakta khun ngaktuna leiringai khulai matik chana paiba kuki militant singna maikai kyadagi landarakpadagi nongmena panduna leikidraba khojuman tabi singya maning leikaidagi athoba Naurem Rajkumar Maitei athoba Ningombam Ibomcha Maitei amadi athoba Haubam Ibomcha Maitei gi khojuman tabi lampakta sabal loiraba athoba ahumgi ningsing yumbi ngasi
Maikum Hangdopagi Lamdam Adugi Miamda Kusinabagi Torum Amada Kujuman Tabida Pangtopa Saruk Yaraduna Pondokibani Peace Committee Kanglepak Manipur Special Fektina Mapung Oiba Todang Loduna Ningsing Yumbi Adu Sakibani Ngasigi Maikum Hangdopagi Torum Aduda UNLFki Hannagi Chairman RK Sanayama Elias Megan Peace Committee Kanglepak Manipurgi President Rajesh Maitei Ichamgi Hannagi President N Rajendro Boyayangbi Gram Panchayat ki Administration Committee ki Chairman Thiam Romesh Tongan Mapam Kayadagi Lakpa Imasing Amadi Lamdam Adongi Miyamna Atoba Singi Ningsing Yumbida Laisu Katuna Atoba Singi Mapamda Ikai Kapnaba Utki Thorom Aduga Mari Lainana RK Sanayamana Makhatana Pondokibada Sanglaba Manipurgi Puari Asida Handak Manipurbu Machet Kaya Thokna Thugainaba Temsing Narakpa Asi Handaki Asina Khwaidagi Chawba Temsing Narakpa Amani Asigumba Lebak Thugainaba Amadi Tampakta Leminariba Kanglo Phurup Singbu Amaga Machet Tana Thugainaba Honarakpa Asi Yamna Achoba Wahanthok Leiba Thorang Amani Haibasi Lamdam Asigi Miyam Pumnamakna Mamutana Khaminaba Yamna Mathau Tai Manipur Lebak Asi Semkibagi Fibam Adu Machet Kaya Thokna Thugairaga Lebak Asi Machet Kaya Thokna Yenage Haibagi Thorom Amani Haibasi Lamdam Asida Leminariba Miyam Pumnamakna Yamna Mamutana Khaminaba Mathau Tai Asigumba Singnarakliba Sing Asi Maithiba Pige Hairabadi Ekoi Amata Oina Punsanbagi Wakalon Changi Haiki Makhatarpa update Maitei Sing Awapamda Tanaba Silibra Haina Jalna Hanglakli Manipurgi Jiribam District Asi Kanglup Suna Kundaba District Amani Adubu District Asigi Mihut Oiriba MLA Usap Udinna Manipurgi Maitei Amasung Kuki Anigi Irang Manungda Maitei de Irang Thokpada MLA Asigi Worker Sing Dola Khaldagi Luamsam Dolihan Mar Behengdagi Banal Rahariet Mar Amadi Kalyanar Amadagi Lari Hekti Mar Hariba Miyoi Ahum Asina Jiribam the Toba Todo Watok Singda Mastermind Oiba Ngangtani MLA Asigi Bangali Bekarada Labor Singda Afoba Makaki Kulai Pisinduna Amadi Mar Lol Ngangba Bengali Kharana Bekarada Maitegi Yum Mai Thabada Chenaba MLA Asigi Tabak Toba Miyoi Kaya MLA Asigi Haktengna Tabak Tobagi Singnaba Leire Haibaga Loinana Jiribamgi Miyam Loinana District Asida Kundariba Maitei Singna Section na MLA Sing Yangsinbagi Matam Oire Haina Jiribam Apunba Loop Media Sialgi Chirol Amana Hairi Makhatarpa Yamna Nuaitaba update Amada Garina Thombadagi Ama Laikhidre JAC Semkre Honda Activa Scooter Ama Touduna Lakpa Miyoi Ama Usiwa Thambal Khongda Masak Khangaudaba Gari Achoba Amana Thomlambadagi Mapam Adumaktada Laikhidre Hairi Presna Phongba Pau Amagi Matungina Thaudo asi ngarang numidang pung nipal makairom taba matamda thogibani laibak thiba thaudo aduda laikidraba miyoi adudi Thaubal Laisang Them wangma tabadagi asem maimu sahi yangkhai mathoi apoko laikidraba asem iboton kawi hairi ngarang Kakching District ki manung channa leiba Yangdongda mahaki machanupina luhongba ama yaurunabagi thilamlaba matung mayum tamna halakpagi lambida laibak thiba thaudok adu thokibani thaudok thokpam aduda Mayang Imphal Police Station gi Osina Luchingba team ama Forensic Science team ama laktuna yengsilaba matung laikhidrabagi hakchang adu Rims ki Miral Sangda thamkhre hairi misi asiga mari leinana Police na UD case ama register togduna makatana tijin homjinba hokre hairi amaromda misi amaga mari lainana JAC against the hit and run of Assam Maimu Singh Koba ama Sengkre JAC asigi convener oina T Momocha hakre todo asida chenariba gari mapu adu phagadriba phawa laikhidrabagi hakchang lodaba hainasu JAC asina warep ama lokre hairi nongna semkiba JAC asina sinduna Thaubal Laisang Them wama taba da leiba laikhidrabagi yumda pangthopa paugi mifam amada JAC asigi member L Sureshna hai laibak thiba thodo asi thokraba matungda asokpa adu hanna yenglamdana senkiba asi imung manung amadi JAC na akanma mongda condemn tawi thodo asida chenariba gari amasung gari mapu athubada mari leinaba singna phagatbiu gari mapu phagatriba phawa laikhidrabagi asiba hakchang lokhiroi haina phongdoragli Makhatarpa atopa update amada thiba khangdana leirakiba Rahul Thangjam tekta kaidana fangle hairi Kachampat leimajum lekaidagi Luangthem Mukesh sahi kun apokpa Gainendro Das hojik phawba langla langjin khangdana leiringai cherak asida ngarang ayuk pung 3 rom taba matamda masagi mayumdagi thokibadagi thiba khangdana leirakiba Kurai Thangjam lekaidagi Rahul Thangjam sahi 35 apokpa Thangjam Suraj tekta kaidana ngasi phangkle hairi imung manungi miyoisingna pause sida phongdorakpada Thangjam Rahul na chatkiba mafam video footage dagi mathang yengduna khongul lirakpa matamda ngarang nungthel pung 3 rom taba matamda Kaisampat junction dagi phangba ngamkhibani hairi
Maka tarakpa pauda baruni khurumdanaba lepnakre tha asigi kuntareta chingoi lupa amadi baruni khurumbagi thorom haujiki oiriba irang asina maram oiraga lai committee gi khulmari nongpok sanjenbam khulen nongpok sanjenbam khuno nongpok sanjenbam kambong pudra amadi nongpok sanjenbam changsabi lupsing secretary singna koyek piduna press ta thadorok pachirolna miam punba thinglaga somnatagi laigi laison tinsolgi thorom sing pangthok lagani hari cherol asina makhata na hai tha asigi kuntaret jingoi lupa amadi baroni khorumbagi thorom asigi singi asukpom mafamda tawgadaba asi yamna khudong thiba oigadabana lai committee na miam punba thingbane maram aduna baroni singi akoibada lairiba kolsing andro kongba naharu amadi top khongnang makhongna singba singda lairiba khulgi miyamna mateng pangbiyu athingba asibu thugaiduna lakpasing masa masagi daita oijagadabani hairi Maka tarakpa pauda luangthem mukesh tekta kaidana thadok pirau haina gainendro dasna phongdorakli haukiba March 13 tagi mayumdagi thokibadagi mafam khangdana lairiba luangthem mukesh sahi kunbu miyoibagi minungsi yenglaga tekta kaidana thadok pirau haina mukesh gi apokpa luangthem gainendro das amadi apopi luangthem omilana phongdorakre ngarang kaisampa leimajam leikaida leiba luangthem mukesh gi mayumda pangtokiba paugi mifam amada gainendro dasna makata na phongdokibada mahaki machanupa mukeshna mayumdagi thokibadagi ngasi phawba hanjilaktabana mama asi chak phawba chadana macha halakpa ngairi kanagumba singi khutta isadu leiba thoklagadi miyoibagi minungsi yengduna makhoi machani khallaga tekta kaidana thadok birau mukesh aroiba call adu jawjang tekni mahangna lambi aduda chatkibagi CCTV footage adu phangle adubu hojik phawda mahak kadaida leibage haibadu chapchana khangba ngamdri amaromda paugi mifam aduda charuk yakiba omilana hai mahaki machanupa numit aduda lupa chani puraga yen leiraga mapa laklaga chagani haiduna thokibani mahapu phajinba yaurabadi thadok pirau mama amana macha amagi damakta kayagi damak wajabage haibadu mahaki machada thoklaba matamdata khangle asigumba thong asi makha tana amuk hana tawigano ayhaki icha adu aina numit thagum yengduna leiribani haina kapna paudom lakhi Maka tarakpa aroiba pauda karor 13.9 kaithoktuna semjen sajenbagi thabak chathariba jiribam tu Imphal Railway project ki thabak sing haktengnana yengchinkre North East Frontier Railway General Manager Ratan Kumar Prabhas Bhana luchingba ama None district ki manung channa lairiba Khongsang Railway Station ki hojik oiriba phibam haktengnana yengchinkebaga loinana lupa karor 13. Sahum kunithoi kaithoktuna akanba mongda semjen sajenbagi thabak chathariba jiribam tu Imphal Railway project ki thabak sing ngarang yengchinkre hairi General Manager Ratan Kumar Prabhas Bhana nusingba team aduna maru oina jiribam tu Imphal Railway project ki oina senggatliba tunnel thong amadi railway line sing yengchinki loinana jiribam khongsangi railway staff singasu unaduna wak tanaki hairi kilometer chamaga 13 sangliba jiribam Imphal asi manungda kilometer 55.63 sangba jiribam khongsang railway lambi thabak loisin kibaga loinana kumja lesingani kunithoi dagi commission tawkibani official oiba report ki matung ina project asigi anoba estimate cost oina lupa karor kunithoi point kuntre khaktamak thamkre madugi manungda kumja lesingani kunmari gi March 13 phawbada lupa karor 13 chamari kulumdoi kaithokre aduga financial year lesingani kunmari kunmanga gi lupa karor ama point chani su allocation tawkre hairi